Federation of Civil Society Organization FOCS की President Thoidingjam Manihar की yumda sakhangdaba singna hand grenade bomb ama langsillamle thaudoka si ngarang numidang gi pung 8 khare helakpada kongba khetri laikai torban Uchekon road ta leiba TH Manihar chahi humfumari apokpa laikhidraba TH Hirachandra gi yumda thokibani laibak fabadagi hand grenade adu pokhaidana mahaki sumangda takhibani hairi thaudok thokfamda Irilbung police ki team laktuna yengsin khibaga loinana bomb squad laktuna bomb adu asoyangam yaudana laukhatlaba matung athengbada Imphal East district ki manung chana leiba awachingda dispose tawki thaudok adubu yaningdaba amadi pendaba fongdokladuna TH Manihar na hai लेबाग असिगी याइफनब थबक थौरमगिदमक चेन चोंगलिबा मियोय अमदा असुमना अटैक चथरकलिबा सिंग असि लेबाग असि नुंगसिदबा मियोय सिंगनी हाइना लवी मरैबाक मरमदम नुंगसिदबा मियोय सिंगदी लमदम असदा लेबिरनु हाइना पेंदबा फोंदोखी।